Manipur da mana masingdagi sungba toothpaste puthok lay. Tangay fadana changba polamsing mipal tangdana bahona minasi pi khaba. Lamda masida khud sa hairaba madi mahi masing ningthina hairaba miyoi kayana. Iramda masigi waiba polam kaya puthorok pa leptre. Ngasi su lamda masigi senmilon fagana ba madi polam kaya da mipal tangdana bahona ba miyoi kaya leptana thorok lay. Ayuk tumba hek hawalakpadagi hauraga mapandagi pusilakpa polamsing ngakta sizinariba sidagi kharada oirabasu kannaba madi chemical free oiba ya sengnaba toothpaste iraisa singda sizinhanabagi pandamda salaisa kaithelna pantha haina mingthonduna puthokiba chinya sengnaba toothpaste ngasidi miyamna pamna sizinaba haure salaisa kaithel private limited ke founder su oiriba nutritionist amade dietitian paunam khaba chahi nifugom doina pausi asiga akanana unabada mahakna hai lamdam asigi iraisa singna hektumba hogalakpadagi hauna sizinariba polam kayada chemical ge chang yamna yauba ngakta sizinariba sina hagsel da pidiba khudongthiba sing kogananaba wakhal yamna khalakhe haukiba kumja 2004 da Gwalior ge Jiwaji University da biotechnology da master loisilaba matung da mana masing amade hiram kayada research tawkhe adudagi asum honarakpaduna Minister of Micro, Small and Medium Enterprises MSME ge matenga loinana kumja 2014 dagi sample kaya test tawba hauke Ministry of Ayush Delhi dagi approve phanglaba matungda pantha toothpaste ase kumja 2018 dagi market ningthina phanganba hauke haujiki oina toothpaste ase gram chamagi oina puthokpane masi sabada sizinariba se nim tulsi kapur nungsi hidak pungdon yaingang chingba chemical oidaba haksel da kana ba pigadaba ngakta ne masida mapan gi oiba polam calcium carbonate ne masidi lamda masida phangdaba ne hairiba machak sing ase hapagi changsu miyamna khangnaba packaging da ningthina thai mapan dagi pusilagliba toothpaste sing ase chemical gi chang yamna wange masina yari yakhongda made chingi laina layong kaya lakhananabagi khudongthiba lai haina akhanga isingna phongdoknaba lai adubu lamda masigi oiba mana masingna semba pantha toothpaste asina miyamda chunaba mamalda phangananaba honaba ne haujiki oina gram chamagi asida lupa chama chama phanghalle masigi kanaba khanglakpa madi miyamna pungning thawat pibadage miyamna pamna lainabagi changsu leptana hengalakle mahakna makhatana hai haujik puthokliba toothpaste asige machaldage top oina uriksibe nongangkha perukna chingba hapsinduna anoba toothpaste ama lakliba September phawbugi manungda puthoknaba pandam thamle masigisu Ministry of Ayush dagi approval phanglei masiga loinana toothpaste gram 15 ge lupa kunda market ta phangana bahona re masida natana lamdam asigi marang kaina phangba coffee asidagi green coffee mana masingi oiba vitamin C tablet sapon shampoo face wash na singba chemical free oiba ngakta puthoknaba pandam thamle polam sing asigi sample sem saba ayamba loire loinana ukrulna chingba chingi mafam singda phangliba coffee sing ase green coffee puthoknaba hotnaba ne masina lamda masigi senmitlon fagarhan bada chawna mateng oigane loinana laibak laihau ga chunana horiba coffee pambi sing thaning bagi wakhalon lakhan bada mateng oigane haujik phawbada state lainga ki oiba mateng amata phangba leitre loinana asumna lamda masigi oiba polam sing puthokbada awaba mayok nariba si manufacturing machine leitaba sine haujik puthokliba polam sing ase lamda masidagi polam khudingmag tharaba matungda Chandigarh da sembane masida labor ge khusumal sangbadi leite pumnamag MSME na puthokpiba ne state asida manufacturing machine thamnaba MSME ge 40 scheme gi makha da tanar re lamda masida puthokliba polam sing asige matik saba packaging amade print mapan lamda tawriba ne masida mapan da ahian ba senpham kaya chatle pumna magasi yang laga state lengang na packaging amade premium quality da export tawba yaba mawong da print tawba yaba machine na chingba thamduna mateng panghan denge lamda masigi miyamna su polam ama sizinaba matamda potu da yauriba machak sing adu ningthina yenglaga sizinarabade hagsel phana thambada mateng oigane yariba makai chemical yaudaba polam sizinase iraisa sing yokhat minabaga loinana masa mau phaba khunai ama oina bohona minasi haina miyamda appeal tawrokhe Manipur asi apikpa state ama oijarabasu entrepreneur kaya marum thoroktuna makhal makha kaya ge pothok sing lepa leitana puthoknarakle masina lamdam asibu mapal tangdaba lamdam ama ohenbada kharada oirabasu mateng pangle loinana masa masage senthok lambi lehenduna hingnaba lambi semjabada natana thabak phangdabagi khudong chadaba chauna mayok nariba khunai asige mirol da thabak pibada kharada oirabasu mateng pangle asigumba lamdam asige lan oiriba entrepreneur singbu
Laingakna midyeng changbiduna makhoi gi thabak thauramsing asi hena mai pakhananaba mateng pangbiba tangai fadei. Laingakna su startup amadi stand up na chingba scheme kaya hogdoktuna leidibane. Hairiba scheme sing asi su hena mapung phana kanglam chumna chalanduna phangpham thokpa miyoi-singda kanaba phanganana bahona phamthoe. Industry gi khudong chaba marang kaina leitaba Manipur gumba state asida de pot puthokpagi thabak thauramda mai onsilagliba entrepreneur sing asida henba midyeng changba su mathau tai. Asigumba entrepreneur sing asina polam puthokpada tangai fadana changliba machinery sing laingakna leibada mateng pangba change. Loinana packaging gi oina su afaba khusu khulai sing thambagi tangai fadaba lei. Madu natrabade lamdam asidagi puthoksaba afaba makhalgi polam kaya packaging ningthina tawdabana mapan leibak singda yonbada sittabagi thokdok mamangda kaya rakhanna thengnakiba laikhrabane. Matamgi honglagliba yawol asigi matungina lamdam asibu chawkhathanana bahonabada industrialization haibasisu yamna tangai fadaba mane. State asigi oinadi achawba makhalgi industry mapung phana leitriba maramna asigumba lanai miyoi amadi company sing asina paikhaliba thabak thauram sing asibu pumnamakna yokhatpiba change. Masina lamdam asigi senmitlon phagaranbada achawba mateng piduna chawkhatpa lamdam ama ohelakpa ngamgane. Veteran politician Dr. Nimaisan Luwang JDU da yaukhre. BJP lengak sogot patoknaba thabak laukhatpa hore Khetri Biren. Manipur gi saknaraba halweraba politician Dr. Nimaisan Luwang Janata Dal United JDU da yaukhre. JDU na N Biren alusing balengak asida sogot patoknaba khongthang laukhatpa hore haina JDU Manipur State ki President Khetri Mayum Biren phongdokhre. Kaisamthong hodam lerak machinda leiba party asigi office ta pangthokiba party asida nauna yauraklaba Dr. Nimaisan Luwang okpagi thauramda paummisingna hangba wahangi paukhum piraduna State President Khetri Biren hai JDU na hana BJP na lusing balaingakta sawatkiba dude NDA ging achauba partner ama oina laingak asina sawatpiyu haiba haidaba thidana tawpham thokpa ama oina matam adugi state ki president na Raj Baban da satuna laingak sawatpagi serol pisinke haujikti political gi ahongba amada JDU ase NDA dagi toklaga mahaga bandan da yaukibaga loinana Bihar da anoba laingak ama lakhre oiriba political gi phibam asida soidana Manipur da su laingak asidagi sawat patokna ba khongthang laukhatpa hore athupa matamda national leader sing amasung MLA sing punna phaminaraga kari karamba tawraga laingak sawaliba se handokadagi haibadu tanaraga phirep lauraga ni haire laklibo autonomous district council amasung urban local body gi mikhal sing asida JDU na mirep thadokuna mikhal thengnana ba sem sare Mirep thadokpa khudong chadaba maphamdana satminariba Alliance Party ga tanaraga mikhal thengnagane. Manipur da 2021 da gari accident chahumga hompuga taruk thokhe miyoi chamaga tara sekhe. India da lambigi accident da miyoi lak amaga lising humbudraga humdoi sekhe. Haukiba kumja 2021 da Manipur da gari accident lising ahumga hompuga taruk thokhiba da miyoi chamaga tara sekhi haina National Crime Record Bureau NCRB dagi phangba report na haire. Popi tharambagi police na khulgi chip kaukhatkhre Popi pambi sing thai haibagi khudam sing drone MAR SA sigi mateng dage khangba ngamkhibaga loinana khulgi chip ngamthang hauke police station da laknaba samon thaduna kaukhatkhre Sangai Kot police station gi OC na sumon thakraba miyo ase HJ Lavung village ki chip ne mahak NDN PSA ki section 67 gi makada police station asida chahi asigi September 8 phawgi manungda lakadaba ne Karigumba laktaba thoklabade logi oiba thabak paikhatkani haire Raj Baban da bom langsinbagi thokdokta senaba miyoi ane NIA court na sahi manga conviction pikre haukiba sahi 2021 gi January 18 gi nungthil pung 3 ga minute 30 tabada matamdugi Manipur gi governor Nazma Heptullah ge Bangloda bom langsinbagi thokdokta senaba lalaglup amagi miyoi ane ngarang special judge NIA court na sahi manga conviction pikre Handak sahi ge Diwali dagi Jio 5G hawdoklagane Reliance Jio ge 5G servicing Diwali kumai ga loinana hawdoklagani haina telecom pharmacy na ngarang phongdokre ST lista sanaba CM gi pukning singsilakle World Mitai Council na ngahan ST ga mari leinana state unit singi Assam Delhi Manipur amasung Nagaland yauna mifam phamduna kumja 2013 dage ngasi phawba Manipur lengang na thabidana thamliba mitai ge ethnography amasung socio economic report laingake warol amaga loinana masigi matangda khanaraba matungda warep ani su lawkhre haire warep sing adude ahanbada SDDCM na changsiliba ihauda mateng pangsinba amasung ani subada Delhi amasung Guwahati da Manipur laingangna mitai singge hingjanaba constitutional protection phangnaba report ani dukhak thabi haibase yamna nungaitaba phongdokpaga loinana Manipur da natana Assam Tripura amasung Dimapur Nagaland da
Mirol generation kaya layrakpadu maru phukpa horaklei masidagi kananaba amata ngairaba pambay de ST gi lista chanbani haibasine Assam gi lusing bahimanta biswasaramana haikhiba nakhoi gi Manipur de hek chanbaga Assam da susan gi haiba wafam adusu Manipur gi CM gi pungning chengsilaklei CM Biren miyam gi khwalausi tabi naba amuka hana ningsingli haire Malem gi ani subalanjau thengna uba ahal lamagi wakat Japan gi lanmi chama ko kuntra humdo hian sikhiba Sambai Purum Reserve Forest pu tourist spot oina sangbat piyo Moirang Ningthau Japan lan hairaga su khangnaba malem gi ani suba lanjau gi matamda Manipur su lanjau aduge lanfam singi manungda ama oikhibada natana Manipur gi oina su puwari oiriba dubu miyamna de masak khangbidraba Japan lan mi singi kem saduna leiramba mafam asida Japan gi lan me chama ko kuntra humdo hena su leikhidaba Imphal East ke kaibi khulenda leiriba Sambai Purum Reserve Forest ki manung channa Japan lan mi singi kem leiramba mafam asisu Laingang amadi mari lainaba singna yamna fajana samgat piduna tourist spot ke mafam ama ohenningi haina Japan lan bu mamit magna uhoba matam aduda supnage masagi chahi taraga ni thoirom khakta ngai khiba haujingna sahi marfu draga ni thoirom suraba Imphal East ke khundrakpam AC gi manung chana laiba kaibi khulendage ningthau khongjam Moirang Ningthauna pausi asida phongdorok le miyam gi mat kaure Autonomous District Council Manipur ge Constituency sing delimitation taunaba Manipur Legislative Assembly gi Hill Areas Committee HAC na haukiba August 18 ta subcommittee ama semkhibaga loinana miyam gi mat kaukre hidamasigi matangda miyam gi lusing basing civil organization sing amasung mari lenaba stakeholders sing dage constructive oiba suggestion sing opinion sing view sing amasung input sing piraknaba Manipur Legislative Assembly gi Deputy Secretary HAC Pamay ningmay ge chairwala man phongdorok le input sing adu September mga fawugi manungda pisilagna ba matam leple hidamasigi matangda ayiba suggestion pisining basing na Chairman of Subcommittee Hill Areas Committee Manipur Legislative Assembly da copy ani tharakpa yagani haire aroibada tabiriba pumnamakpu thagatsare